Maruiba Pausing Imphal Municipal Corporation gi Mikhal gi Damak polling personnel sing magi polling station da thungnakre Mikhal asida punna councilor mirep marifuga taruk amadi member mirep jamaga kunipan na lambat taunari amadi ILPS ke khongjang amari lenana mafam kyada miyam na wakat mifam lambi thingba amadi human chain semduna khongjang changsingkhre Kurumjari miyang tabiri bismutaram uksari hauzik mapungoy pa pausing Hayang June ki tang anida pangthok kadarba Imphal Municipal Corporation gi Mikhal asi asoi angam yaudana mai pakna pangthok naba mari lenaba singna sem saba loire polling personnel sing magi polling station da thungnakre Mikhal asida punna councilor mirep marifuga taruk amade member mirep chamaga kunipan na lambat taunari apunba voter lakh ama lising Humbudra mga Janipan humfumari na polling station jamanga ga yangkay mga da vote thadagani masigidamak polling personnel jamapan nifumari security personnel isingamaga chahum kumnanga amasung sector magistrate taruk na mathaw tawgani Imphal West ki oina apunba councilor mirep humfugamari amadi ward development committee member marifudra nitoina Mikhal thengnari Imphal West ki oina apunba ward masing kunda councilor candidate humfugamari na Mikhal thengnaragani Mikhal asida INC kun BJP kun CPI ahum LJSP ani JDU ama loinana independent mirep taraganipan oiri hayangi Mikhal asida mathaw tawgadaba polling personnel sing khongshan ba hokre Imphal West ki oina polling station chamaga marifu mapanda vote thadanagani polling station amada polling personnel mga na mathaw tawgani Mikhal asigidamakta sector magistrate tarukshu legani polling station khudimak hypersensitive oina lautole Mikhal asi mapungfa na pangthong na bamateng pangbiyo haina aro banti khontaw samna appeal tarakli Tawagdiba kay board mo tuwa tatang din sila kay mailin na ba kay security gimatang kay Imphal West ki siwani na police mo ibili ba kay sarjala jina alam tasin cham mo na si club ay ko silti mo rin ano sila tukibot later andi mailin na kay sila kay Imphal West ki deputy commissioner ibili ba siya free na so kay kondo hari relation na may pa ang chatan na mukta कोई वार्ड वाइज होना कोई ने कोई सेक्टर मजिस्ट्रेट सेक्टर ऑफिसर है उसका सीजो अदर थोकने ले गए अदर मीडिया की कंट्रोल रूम मीडिया सेंटर सी कोई थोड़ा तो ले रहा काउंटिंग कोई तारीख तो किधर काउंटिंग सी समय लेना काउंटिंग होल सेम सब ले जा रहे अरे का इलेक्शन में नंबर काम मिला मैं कौन बंदूक संजय IMC Mikhal gamari lenana DC Imphal West ki office ki room number F9 ground floor da complaint monitoring control room amadi call center hangdole haina district municipal election officer Imphal West na khangalali miyamna telephone number 8131912310 asida call toropa yagani hairi Amarobda Imphal district ki oina ward tareta pangthokadoriba IMC gi Mikhal asida councilor mirep kunithoina Mikhal thengnagadori masi mathakta ward development committee member kunthaga tarukshu Mikhal asida thengnagadori Mikhal asida INC taruk BJP taruk CPI ani LJSP ama amadi independent mirep tarena lambat tawnari Mikhal asi asoi angam thoktana pangthoknaba mari lenabasina section thorang lokhakre mathau tawgadaba polling personnel sing masa masagi mafam singda khongshan ba hongnakre Imphal East ki oina punna polling station humfuga tarukta vote thadanagani masida polling personnel chahumga kuntra sizinagani reserve oina polling personnel kuntra ga manga thamle polling station sing asigi manungda sensitive oiba polling station kunni hypersensitive mapan amadi normal kuntra ga tare ni haire polling station amada nupi police ani yauraga punna personnel mapan mathau tawgani Imphal East ki RO Laisram Delilana Mikhal asida voters singna masa masagi vote ki hak adu khangna thadanaba wafam kaya thamlakli hayeng ayuk ki pung nipan dagi nungding ki pung mari bawa election tawgani mayamna poll thadabi ba yagani matamsida mayamna ward taret 18 19 20 21 22 23 amadi ward number 26 ta laiba miyamna isa isa gi akhoi gi elector amam oina akhoi voting right to season binaba hajari
Nakal amaromda hayang pangthokadriba Imphal Municipal Corporation gi mikhal asi mapung oiba thodang loriba State Election Commission gi Secretary Radharani Mutumna mikhal asigidamak sem saba pumnamak loire haina ngasi paumi singa unaba amada phungdorokli kanu security ki SP ka tawra ka type tawra ka masi ma soingam yaudana pangthokna baina koi the necessary arrangement loi kre hoji polling parties sing disperse to ho gre. In fact, some of the polling parties moi yoba yo gre. After polls ballot box sing asagi mai magi aro singi office ta por ani moi identify to gre strong room and counting halls for taking up the counting identify to gre. Imphal West kina DC office complex ta leba aro ge office ta lei gre, whereas Imphal East kina porompat ki DIC office complex ta madugi preparation to gre. Security arrangement loina lei gre aduna ngasagi maduda ngasagi hek loi baga mafam pham do yor aga dum thamgrani till counting on the 6th. Counting si the 6th tawgani adu bawdi ngasai gi mai strong room da loina seal tawra thamkrani adu gi su strong room gi su adequate security arrangement loi kara koi. ILPS ki khongjanga mari lenana mafam kyada miyamna wakan mifam lambi thingba amadi human chain semduna khongjang sangsingkre JCRPS ki khongjang ngasi Imphal jiri lambi ki sagorban maino lerak khumbong bazar fawba miyamna lambi thingduna wakan mifam amadi human chain semduna khongjang sangsingki ba mafam sing adudi patsoi khumbong bazar langjing achoba mamang lekai lukram lerak amadi sagorban maino lerak mapadani khongjang aduna maram oiraga Imphal jiri lambi da lakpa passenger gari amadi truck sing apanba oike amaromda fazin kiba mahiri sing thadok trabadi makoibu phabiru haina jangsin ba khongjang da police na fa kiba mahiri taramathoi tongan ma mafam da thadok lambadagi penaba phongdok tuna makoina ngasi fawba chara henduna sagorban maino lerak apunba lukki sanglenda leiri police na mahiri sing da utkiba thawong sing pendaba phongdoki JCRPS na sangsiliba khongjang gi manung chana ngasi khurai tinsit road amadi Imphal ukhru lambi gi mafam kharada mioi kaya na lambi thingbagi khongjang sangsingki JCRPS na sangsilakpa khongjang gi sarugama oina ngasi kaisamthong elangbam lekai apunba maira paibi gi nupi singna lambi thingduna achat awo sing thingki maira paibi sing aduna ILP chana hangadabani haiba kholaw kaya lauki amaromda fakiba mairo sing thadau Manipur da ILP chana halu haiba dabi tawduna ya school nambul mapal thong ahaibi mayada wakat mefam chathaki Welfare Association for the Blind ta il nasu blind school da wakat mefam chathaki association gi secretary case Premjit na yelomi kanana ba hona ba haibisi lamdamasi gi miyam gi tawdaba yadraba thabak amani pass tawkiba bill ahom atuba matamda ek onana ba sarkar asina honaga dabani haiki aikogi Manipur da aikogi ILP asi athum matamda chanhan bio haina koi askumba darna se pangthok sabne asiga lona na aikogi nan Manipuri singna adak hayeng pangthok kodriba election asida bo thada ba jahan bigano JCRPS ki khongjang sagoladuna ngasi thangmai bandagi hauraga luang sambam mapa fawba miyamna tonga ba mafusingda wakan mifam phamba amadi human chain semduna khongjang sangsingki poire lemero maira paibi apunba Manipur gi khoyatong da leiba lupki office da thangmai ban lorung pudel lekai karbabam lekai phogoi sabam lekai amadi polem lekai gi nupi sina wakan mifam chathaki miyamna human chain semduna sarkar gi mathakta pendaba kholaw kaya sulauki Thangmaiban Maisnam lekai da su nupi sina wakat mifam phamki Thangmaiban Improvement Committee na susinduna Thangmaiban Yumnam lekai da wakat mifam phambagaloina na human chain semki Chingmairong da su Chingmairong apunba maira paibina wakat mifam phambagaloina na ILPS ki matang da kholaw lauki Laifam Kuno Youth Development Association na susinduna Sangafam Bazar da lei inkol Sangafam amadi Laifam Kuno maira paibi gi mioi singyaw na wakat mifam phambagaloina na human chain semki Manipuri nupi kaithel dasu lamlong yaifa thodang nupi lupna saruk yaduna wakan mifam amadi human chain semduna khongjang sangsanke luang samam gi liberal college changfam mayada luang samam apunba maira paibi lupna wakan mifam chathabaga loina na human chain semduna lamdamasida ILP chana lo haiba kholaw lauki
Uripok Torambam Lekai Women Welfare Organization Su Torambam Lekta Wakan Mifam Chataki ILPS ki khongjang ngasi Hairangoi Ahong Sangbam Lekai Amadi Oinam Lerak Maida Paibina Sinduna Hairangoi Thong Maibam Lekai Mapada Lambi Thingduna Wakan Mifam Phamke Tungda Human Gen Semagaloina Na Khalau Kaya Lauke JCLPS ki khongjang ngasi Hairangoi Thong Bazaar Area Women Welfare Organization Hauba Marak Lorembam Lekai Maida Paibi Jingtham Lekai Apunba Maida Paibi Yaifa Lamjing Nupi Lup Ningthemsa Karong Amadi YLDO Hairangoi Thong Chakwa Thorang Nupi Lupna Sinduna Hairangoi Thong Bazaar Lorembam Lekai Jingtham Lekai Ningthemsa Karong Amadi Hairangoi Thong da Myamgi Wakat Mifam Chathaki Fazan Khiba Mahiroi Thadau Manipur da ILP Chatnahalu Amadi Pass Taukiba Bill Ahum Ekto Olu Haina Iba Play Card Sing Sizinaki JCLPS ki khongjang Bamon Kampuda Lamdam Adongi Nupi Sina Wakat Mifam Phambagaloina Na Manipur da ILP Chatnahalu Mitomna Vote Lepa Amadi Thadaba Yaroi Haba Kolau Kaya Lauduna Zathaki Amaromda Kongba Khetri Lekai Dasu Lamdam Adongi Ima Ibil Sina Manipur da ILP Chatnahalu Haina Wakat Mifam Chathaki Wangkai Kaitel Asang Bigi Community Hall Dasu Lamdam Adongi Ima Ibil Sina Wakat Mifam Phamke Manipur da Inner Line Permit System Chatnahalu Mitomna Vote Lepa Amadi Thadaba Yaroi Haba Play Card Kaya Sizinaki Wangkai Durga Puja Lampak Dasu Lamdam Adongi Ima Ibil Sina Wakat Mifam Phamke Amaromda Koyathong Bazar da Poire Lemerol Apunba Maida Paibi gi Mihut Singna Lambi Thingduna Wakat Mifam Chathaki Singzamai Waikom Lekai gi Maida Paibi Singna Lambi gi Mataida Wakat Mifam Chathaki Kakwa Lamdai Bungi Nupi Singna Lekai Asigi Lambi Thatuna Wakat Mifam Chathaki Ayang Pali Rota Nongmebung Chapram Leraki Nupi Sing Amadi Kongpal Mutum Lekai Nupi Lamjing Lupki Miyoi Singna Lambi Thatuna Kongjang Sangsingki Manipur da ILP Chatnahalu Fazin Khiba Mahiroi Thadokadabani Loinana Mitomna Vote Lepa Thadaba Yaroi Haba Kolau Lauki ILP Chatnahalu Haiduna Moirang Kampu Sajeb Women Welfare Committee na Sinduna Ngasi Sajeb Talaiba Jingkai Ipa Ibungogi Sanglenda Miyamgi Wakat Mifam Chathaki Sarkar na pass tawkiba bill ahum ek onana bohonabada thawai yaudi haina saru yaki binupi amana pendaba phongdoraki aduga Manipur gi inner line permission system se mase athoba matamna chana hanbiu ana Manipur sarkar imphal na khoi haijari aduga masi hek bi de baudi khoi makha ta na tangchala phongdor Kurai Kongpal gi akoi beda leiba Maira Paibi nupi singna Kurai tin sit lambi thingduna ILP gi khongjang sangsingki amaromda Maira Paibi Mothers Association asu Kurai Sazo lekai da lambi thingbagi khongjang sangsin baga loinana ILP gi matangda pendaba kholau kaya lauki Bisnupur district ki mafam kaya dasu Park Sana Miyamna Wakat Mifam Chathaki Kaino Nambol Sabalekai Nambol Bazar Amadi Nambol Foizingda Wakat Mifam Phamnaba Matong Human Gen Semduna Apunba Kholau Lauki Kaino Apunba Nupi Lup Nambol Sabalekai Apunba Nupi Lup Nambol Bazar Apunba Maira Paibi Lup Amadi Foizing Awang Apunba Lupna Khongjangasi Jangsinki Electric ronda maming yaurai be punamak che Moirangi mafam kaya dasu miyamna Wakat Khongjang Sangsinki Khudekpi Lemerol Apunba Maira Paibi Lupna Sinduna Waiting Seta Wakat Mifam Chathaki Saiton Kaitel dasu Saiton Apunba Maira Paibi Amadi United Coaching Club Adina Sinduna Saiton Bazar Community Hall da Wakat Mifam Chathaki Leitan Pokpi Lamlong dasu Litan Pokpi Women Lamjing Lupna Wakat Mifam Chathaki Salan Konjil Maira Paibi nasu Lekai Community Hall da Wakat Mifam Phamki Thawbal district ki mafam kaya dasu miyamna akanba khongjang sangsinki Thawbal Kaitel gi pofam fambi ima ibel singna National Highway ngahak thingduna khongjang sangsinki saru yakibi ima amana aikhoi su nomagi chara taliba ngatani adubu duraba lebaki tanfam asida tumina laisinba ngamdabadagi khongjang asida saru yabani miyamgi khongjang mai pangtriba phawwa saru yagani haiki masina e on di bawda khoi buna ma khoi matamne khayang Thawbal Mela Ground su Maira Paibi sina Wakat Mifam Phamki Apunba Nupi Kunai Kanbalup Yaripok nasu JCLPS Yaripok Wingi Makada Yaripok Kaitel da Wakat Mifam Chathaki Lemerol Lamjingkol Lemakol Yaripok
Huikap Uchol Unit amasung Huikap Abunba Maira Paibi Lumna Club Organization Singa Kusamnaduna Uchol da Infal Andro Lambi Tingbagi Kongjang ngasi ayuktagi numidang wairam pung mga fawa jangsan ke Hairok Bazar dasu wakat mifam jathake Lilong Apunba Maira Paibi Lup Lilong Chajing nasu Lilong Chajing Bazar da wakat mifam phamduna ILP ki Kongjang sangsan ke Oriental Club Kongman Mangjil nasu club asigi mamangda wakat mifam jathake Kongjang asida hal oiraba myoy kaya su saruk yaduna Yelomi kananaba pass tawkiba bill khudakta ek ohlanduna chanhangadabani Mairi singi hena kanba Kongjang latringaida fazin kiba Mairi sing khudakta thadokadabani haina dabi tawke All Kiamgai Nupi Chakhut Thorang Loop Kiamgai Langthabal Awang Lekai Maira Paibi amadi Kiamgai Youth Pioneer Club nasu Yelomi kananaba wakat mifam jathake Pass tawkiba bill ahum ekta olu haina miyamna changsila leba Kongjang sagoladuna Tagyal Industrial Estate manungda leiriba Entrepreneur Association ge unit khudimangna numit nini sintha leptuna Kongjang changsinkre makhatana miyamna changsila ba Kongjang singdasu sagotnaba association na warep laure hairi CYWEL sayang konthozam lekai dasu miyamna wakat mifam famke Yadipok Top Singtha Youth Club Organization Yadipok amadi Maira Paibi Top Singtha nasu wakat mifam famke Hauzik chathariba JCRPS ki Kongjang asi o tomba ningsinglop Manipur nasu mapung fana sagotkani hairi Fayang dasu chathariba JCRPS ki Kongjang asibu sagotuna Fayang apunba nupi lupna Fayang bazar da leiba bus stand da wakat mifam famke ILP chanahalu haiduna wakat mifam aduda kholaw kaya lauke ILPS ki Kongjang kaisampat thokjom lekai da lamdam adugi Maira Paibi nupi singna wakat mifam chathabaga loinana kholaw kaya lauke Sagoban Tera Lokrakpam lekai da leiba lamdam adongi Maira Paibi nupi sina sinduna ngasi Naina Sang Community Hall da lamdam asida ILP chanahalu haiduna wakat mifam chathaki loinana kholaw kaya su lauke ILP ki Kongjang ki sarugama oina ningombam mayai maning Women Development Association asinduna miyamna wakat mifam chathakre Mayang langjing apunman nupi lumna su lamdam asida ILP chanahalu haiduna mayang langjing da miyamna wakat mifam pangthoke bill ahum ekta olu haina iba play card sing sizinake Nagamapal traffic point ki akoy bada leiba ima ibel singna su wakat mifam famke JCRPS na non local singi mathakta lauthokiba pung nifunipan gi public curfew ngasidagi haukibaga loinana Kwairaban Kaitel Thangal amadi Pauna Kaitel loinana non local singna leiba mafam singda Police ki ngak shenbagi thabak kangkhakre cheragasida public curfew manungda tata thoduna lakpa non local ani ngasi nungthil pung 3 minute kunthra rom chapa aduaida Mongsangai school lerak machinda lekai miyamna fazilure tungda makhoi ani singjamai police ki kangbu amal laklaga lokhoikre May kuntare ki nungthil pung mariga bene kunthra rom chapa aduaida samu makhongdagi Imphal West Police Commando na fare hariba Awang tabam Dilip Kumar chahi kuntraga manga apokpa thambal ngau Tripura dagi myo asi NRFM ga mari leina de mangna haidorakpadagi new chekon dagi fare hariba Bir Chandra su loop asiga karigumba hiram amatada mari leina de haina Information and Publicity Secretary Sanajawa Meitei gi cherol amana singdorali Pawi marathana timba break amatang Oza Pain Relief Ointment Khwang naba ok sikpa tang sikpa khu naba ni singbada sinaba yarba lipsap drop na puthok saba Oza Proactive Academy of Competitive Exam Written Exam ga mari lena na Proactive Academy na sinduna lakliba jungi tang ahum dagi special course haujaragani Medical Directorate amadi Education S Department gi Office Assistant logodoriba amadi Revenue Department LDC Revenue Inspector Jiladar amadi Mandal ga mari lena na special course asi chathagadabni ngasimak admission tobio course ki matam nungtil pung ahum dagi pung 3 minute nifunga pauni
Slope Lane Public School, Khongzom, Manipur. Admission open for class 11. Biggest and finest boarding school in Northeast India. 100% pass percentage in CBSE class 12 examination. Contact 961-5965-922 9856-835024 www.slopelandpublicschool.com. And wishing Likla on its 25th celebration. Imphal Valley Academy Co-Education. Admission open for Class 11 Science Art included. Home Science for academic session 2016-17. Facility: Boys Hostel, Girls Hostel, Lab Physics, Chemistry, Biology and Computer. Boys Toilet separate, Girls Toilet separate. Transport: Imphal Valley Academy. Canteen and playground. Separate classroom. Hainaugi asing mamahau pambirabadi Legere Freshy Mango Buns. Adusu sumna tagi lupa tarada 600 ml natraga 1200 ml Freshy Mango drink labada Mimi noodles lemna hapchagani. Samprado na fresh oining labadi thakpiyu Freshy Nimbu Pani. Puna maktagi fresh amasung pure oiraba Freshy. Sakala koi matungina inkhali bina pimja singda awa je thing pangi. Awaba kaya lagi khasitang oirabisu kanaba phangnaba nipi macha khaktangi oiba higher secondary school ama mamang chahidagi mayamgi dama budol tamchakre masimak Ascent Girl Academy Sangolman Vijay Govinda mamangda ningchin biro break batungda taramuksari Uripo ki miyam da kendra asigi MLA gi mathakta kan akanba khongjang sangsilagani haina tarini gi JAC gi convener thongam Sunita na phungdokre ngasi numidang uripokta pangthokiba pawi mifam amada convener na makhatana police na fubadagi soktuna leriba tarini gi matangda local MLA unana bachatpada thawai wawai dana torokpada natana khongjang sangsinfam da lake yumda lakanu phongdorake khongjang sangsinfam da lakpada miyam na changsiliba wakan mifam da saru yabiu hairubada mahak dharna famba yawgadaba minati haiduna miyam na changsiliba khongjang bu karisu leitana phongdolamba asi kendra asigi mama mapa oibada matik chadre takpani hairi bagi sida laga vote khom bagi athrasu thokte mana sida laga vote oina khome akoina ngangba wana thaido ga tasna de akoina nongma sida hanga strike yawi mapi mapa moina tabina na baida makta gamen tabina baida makta sida phambiyo hairu ba matamda mazagi da makta thoga dharna phamba yauri ba MLA singbo magumba minate haiba mana mana usit thawoidana singmo wanga nganga mase uripukki praja pumbana khoisaungai Nat Sankirtan Sangha Tekcham Khongjomna Chahi Kudingi Sinduna Piba Taramangarak Shuba Moirang Them Ibotombi Singa Ningsing Mana Kunlak Shuba Kalen Thage Sankirtan Mahotsab Ta Pi Nabagi Damak Darkas Kauri Hari Mana Asi Laliba Tang Tara Tarukta Pigani Hari Ngase Upung Mari Rom Taba Matamda Sajiwa Jelda Bondi Ama Thauriyan Siramle Lekidraba Miyo Adudi Takel Mayai Lekai Dagi Arambam Naubi Chahi Kungataret Apokwa Lekidraba Arambam Ibo Chani Maki Tumfam Kada Thongnaugi Bar Amada Kudai Ne Gyalaga Sirambani Hari Imung Manungi Miyo Sina Phongdoropagi Matung Inna Mahak Wakhagi Lena Nabadagi Lekai Daleba Mamanaba Ama Thangna Thilaga Hatpa Amadi Miyo Ani Suan Kibaga Mari Lenana Jelda Lekibani Hari Nambul Turelgi Mathakta Sariba Kaisampat Thongi Maning Thangba Sarukta Iyungliba 4-pole structure Asi Imphal City Fazahana Balakolapa Thorangi Sarukama Oina MSPDCL na Loktolagani Haidi Hariba pole Asida cable wire Amadi telephone wire na Chungbat Tingliba Asi Mari Lenabasingna Lakliba Junmanga Fawi Manungda Loktonaba Company Asigi Deputy General Manager na Kangalali Masigi Matungda Lakpa Wakatsing Amataloroi Haidi Ngasi upung nipang kami kuntrarom cepa aduaida andro kunau dalaiba Rimski Deputy Director Y Rajendra gi yumda sakhang dabasingna hand grenade amathamlamne police ki bomb expert singna bomb adu lokot kre kanana karigi damak bomb adu thamlambano haiba adu hojik fawbagi di khangbangamdre Langthabal Kendra gi manung chana laiba singjamai makha khongnang faidepi mapagi Imphal Turel gi imai hengalakpa matamda a foot nipan muk paurukpana manak nakpada laiba music mipai bapokna re hari lamda madong gi prajamiam na are are basel khaijinaraga JCB na Turel Torban semjin bahokre Friends Union Club khongnang faidepi gi Mohindro na Turel Torban asi sembinaba kayara khana local MLA da haizarabasu semdabadagi club amadi miyamna semjin bani haike
MLA zu adum yengbira maga adum chaki aduga madu semba khotpagi idea de kisu thodu pailam de adagi leader akogi mayam amasu leiri masi mayam sisu adum yenga tokbani na akoi da ising tumaga di akoi swai da waga da ba problem orakpani na akoi isa isa na masi chungthok sarga tukjani Mawong chumdaba protest amasung maram chadaba ban kaya toina kaubagi mayokta ngasi no to inhuman protest Moirang chapter na sinduna cycle rally ama Moirang lamkhaidagi Moirang municipal council gi mafam singda chakre Manipur da tholiba thodo wathok singda sarkar na chathariba thawong asi isu loisinanaba natte namthanabani haina Pangal Political Forum Manipur gi wangangloi MI Khana Fongdokre Wapam Singasi Manipur Press Club ta Pangthokiba Pangal Political Forum PPF Manipuri Marirak Shuba Mapo Kuman Tharonga Marilena na Mahana Fongdokibani Tharamada veteran politician Ojoy ex-minister N Mangi Amjugi President Wangkhemcha Samjai Amadi PPF ki Chief Advisor AR Khana Chungba Myoising Saruk Yakiba Wangkhemcha Samjai na Chahi Chamangarong gi Mamangdagi Khundaduna Lakliba Pangal Singna Manipur ki khunai da lawriba thodang singthani ngai ni lamdam asida tholiba thodo wathok sing asi aikhoi punsinduna amata oina loishinana ba hona minasi haike chief guest oina saru yakiba o joina taibang pal asida leiriba thawai panba jiba khudima political domain amagi manungda leiba ngatani miyamna politics pamdrabasu mirai badi chumloi haike MI Khana makhatana Pangal Political Forum asi ticket piraga vote lepa yaba party amanate lamdam asida khunda minariba myoising nungsi chanana tangdu leitana leiminana ba forum asi semkibani Pangal singna lebaki nungaiba matamda khak saruk yabagi mahutta awabadasu hena saruk yana bohonagadabani ILP gi issue oirabasu atopa issue oirabasu state government na lakwat liba khongthang sing asidi kior nate control ni lebaki arubat tanfam lakpada school college suti thadokpana solution purapa ngamloi masina mamal yamlaba mahirui singi tungi punsida mangjaba kaya lakani phondoki sarkar asina chiraba tanga hek lakpaga tungi yumilen oiraba school gi college gi छात्र सिंह हेक हेक छुट्टी थादकना मतम मांगन बाइबसे असुम बपंगांग नते छुट्टी थादुपना सोल्यूशन पुरपंगमोय बाली मेगो भी सरकार असिना क्योर ओइबगी वखन खंदे कंट्रोल तौदर लई कंट्रोल नि मुद्दा क्योर ओइबे तौबियो हाइबसे बीपीएफ बि अमत नायबा एमएन ऑब्जेक्ट नि Thongju Kendra gi manungda fauduna cheliba Imphal Turel amadi Kongba Turel gi Torban gi Fibam ngasi Kendra sigi MLA TS Bishwajina IFCD gi engineer singaloinana yengsingkre ngasi gi khongchet aduna ningom thong sanasam mapa basikong maimom lekai Kongba Irong thong manak Kongba Irong huidrom mapa ningom thong nomai kapam mapa gi sokrilaba Torban sing yengsingke Makatana nongka hena chuduna Turel imai wangkhalakpada kaiba yabagi fibam da leide mafam sing asida IFCD na athuba matamda semjinana ba MLA na marilena basingda pautak piki MLA Biswajina sarkar gi fund leitrabasu ahanbagi oina Turel Torban sing asi athuba matamda semjin biu sarkar na sembi drabadi mahaki areba pangal putoktuna semjingani Thongju Kendra gi manungda fauruga cheliba Turel sing asi yamna kudung thiningai oibana praja singna Turel gi imai hengalakpada akibagi masak oire haike mayoknare harakanda akhoi amadi awabda kokna na tawre harakanda akhoi December gum karigumba season lakpa matamda akhoi RCC tawgani haibagi pandam melunana akhoi hariba Thongju Kendra gi not only kumui rongdana tana akhoi maimom lekai adagi ningom thongjogi makha aduga singjamai khitri lekai aduga use kongi area da kongboda pathadana leriba puna makse akhoi handaki rainy season amadi akhoi lakadariba ising isaugi laiba bori sala ko mamangda akhoi na thabak pangthokaganda praja miyamda nungai yai phana akhoi tangdu leitana lehenba se adugi pandam melunana Police na fazin kiba case egi thomi manga condition yaudana khudakta thadokadabani haiba dabi yauba poster campaign jathaba hokre amaromda miyoi manga thadokadabani haiduna mayai lambi gi langthabal lep makha lekai amasung ninthemsa karongda lambi thingduna miyamna khongjang sangsinke Samurok Bazar da su Maitei Pangal yauna thodo asiga mari lenana mifam pangthoke Naurem Oinam Wangoi apunba maida paibi lubna sinduna pangthoke ba miyamgi mifam aduda potyan tauba habisi miyamgi yekna bani haina wangang khibisina phongdona ke lamdam asida lepa leitana mito miyancha singna potyan karbar tauduna miyamgi punsi temsing narakliba asidagi chection batangai fade
अथुबा मतमदा केस गी मियोय सिंह थादोरकदबनी हाइखी फाजनदुना जेना थमखिबा मोय मंगा मा असि कंडीशन अम्बो यावदना थादोकनबैदमक्ता अखोय मयाय लंबी असिदा अखोयगी तारीख 19 दे हौदुना मयाय लंबी पुनबा बन तौदुन लाक्चबनी ngasi asina अखोय अखोयगी धरना अमसु पब्लिक मीटिंग ओना सिंजबनी अखोय मरा लेबा मियोय सिंह अदुबु हाबिदना हारिबा कछु नतरबा यामना चमजब स्टूडेंट यो फाजल जेना थमबा अखोय पेंडे अखोय चेंगना स्टूडेंट असिबु यामसुना थादोननि अमसु हजुजिक लाइरिबा यामना कलिबा इशू ILP इशू असिसु थुबा मतमदा पास तौनिंगाय वफम अचि यामदा थमले ILP की इहोग मरी लेना पुलिस न फाजन की मियोय सिंह अमदी पोजान तौबा नन मणिपुरी अनि फारुबगी दमा पुलिस न फाजन की केस एगी थौमी मंगा अथुबा मतमदा कंडीशन अमत यावदना थादोकदबनी हाइना मणिपुर स्टेट सुमांग लीला काउंसिल न खंगलकली फाजन की केस एगी थौमी मंगा कंडीशन यावदना खुदकता थादोनबा MSF न दाबी तौरी फूड सेफ्टी डिपार्टमेंट न तौगदबा मथौ महैरोय लुप असिना पांथोलपा असिदा लेंगाना पुनिंग थौगत पिबगी महत्ता हुरानबाबु फारिबा केस एगी थौमी सिंह फाजिनबा थौंग हुरानबा सिंहबु नाकोइना सौगली हाइबा मयेक सेंगले मकोय मंगाबु कंडीशन अमत यावदना थादोक्तबा तारबदी केस ए अमदी लेबाक मियामगा लोइनाना जंक्शनबा खोंगजंगदा MSF न सरुक यागनी हाइरी थौमी मंगा फाजिनकिबा थौंग केस ए जिरिबाम जोनल काउंसिल न सु कन यानिंगदबा फोंदोले मकोय मंगा थादोरक्त्रबदी अकनबा खोंगजंग चंसिलगनी हाइरी निसाबन मैरा पाइबी कैसामपा थोकचोम लेकाय नसु केस एगी फाजन किबा महरुई सिंह खुदकता थादोनबा तक्षिली मराथना तिम्बा ब्रेक अम्मो Constipate सिजनबियु Constipate सिजनबना मनुंग जन्म नुगाइतबा constipation problem कोहन मंगमी इतन तनबा मंगम सादबा सिंगुसु कोहन मंगमी नोमदा तुमम दाइदा लुबु लुबु साबा इसिंग ग्लास अमदा चामस अमा नत्रगा अनिदन थादरगा सिजनबियु Constipate Mission Open 2016-17, Irengbom Thamja Devi ITD Nursing and Healthcare Research Institute and Multi-Speciality Hospital, Uripo Khoisnam Laikai. Courses: GNM 3 years, BSc MLT 3 years, BSc MLT Lateral Entry 2 years, PG DMLT 1 year, Master in MLT, MSc MLT 2 years, Diploma in MLT 2 years. UNACO School, Excellence in Education, Kongman Zone 3 West. Admission notice for Class 11 Science Session 2016-17. Last date of form submission 8 June 2016. Date of entrance dates 11 June 2016 Saturday. Exemption of admission and the tuition fee for rank holders in High School Living Certificate Examination 2016. 038524463884. Panacea Coaching Center, New Chikon, the best and the only trusted coaching center in Imphal. Admission open 10 foundation course for class 6 to 10 starts 23rd June. Our toppers are 2nd position N. Suzena Devi, 3rd Amber Sundara Devi, 6th Gary, 10th Yaisana, 11th Selina, 13th Davidson, 15th Sujakanta, 16th Ningthem and 25th Apollo. Hurry, limited seats. Irodio Coaching Institute. Admission open for Class 11 Science CBSE 16 June 2016. Visual-based learning sigi kanabadi pakliba adubu laina khanghan bangami amasung mitna uraga khangkiba para adubu laina ningsinghali. Other features are small batch size, faculties experts in CBSE syllabus and exam pattern. For more information, Irodio Coaching Institute, Kangabam Leirak Machin behind Vigo Hotel. Build your success BYS Palace Compound Machalema School. 16 परीक्षा 6% ताबा मंगरपसी नौबा अमसुंग डिवाइस कोचिंग इंस्टीट्यूट अनिमत क्रेडिट सिबिजनी डिवाइस की हॉस्टल लेजदना डिवाइस की फाउंडेशन रिविजन कोर्स अनिमत यावरगा माय पापसी मंगरखिबन. Admission is going on. ब्रेक मेतुंग दा अमुकाना तराम नोक्सरी Manipur government ki tongan department singi thabak lauragani haina lauthorakpadagi lairik heraba thabak phangdriba nahakayana Tamelonggi employment office da numit kharani asida thomjinnarakli employment exchange officer na thabak thidiba singi che chang sing verification tawbaga loinana exchange da register tawri. National Food Security Act ki makhada phangpham thokpa chengi chaktung suna chap saba mamalda Chandel district da Fangandrabadi Kota Chatuna Kota Chatuna Wakakani Haina Chief Association gi President WS Angthung Analna Phungdole ngasi Chandel da pangthokpa pawi mifam amada Angthung na ek asigi makhada Imphal dagi transporter ni Haina Ibom Cha kauba mioi amaga mahaki mating pangba NG Joy Chandra Mongsang kauba amana
mamang thagi kuntareta Chandel AC gi cheng tharake adubu chakthungi saruktagi chada kuntradi la lobasina kakhore haina phongdole karamba lupna miyamgi chakthung kakpano haibadu atuba matamda sengdokpiu kakpa yaurabasu kakpiganu hairi cheng kilo da lupa ahum da phangangadaba adu agent singda lupa mariga makhai da pire agent singna lupa taruktagi nipan faubada miyamda yelu hairakle mikok amamamda cheng kilogram manga tha amada phangangadaba amadi AAY gi card paiba sina kilogram kuntra phangadaba adusu changchata cheng kilogram tara khak yele transporter amasung mioi kharana manaraga food security gi wahanthok lehendre mari lenaba department na tha asigi ahum faubada mara leba singi mathakta miyeng changrabadi ain gi thongda chatuna cherak phangana na bahonaragani loinana miyam gi oba khongjang sangsinaba susem sare haike Amaromda ngasi Chandel DC Robert Katrimayum na phongdoropada Chandel Assembly constituency gi cheng jinglakle haibagi report official oina pirakpa leitre adum oinamak ningthau singna hairapadagi pau oina ditare ek asigi bakhada phangfam thokpa chakthung wa na phangi haiba adusu official oiba report phangdribanina khangba ngamdre transporter DSO amadi ningthau singa atuba matamda faminaduna wari sanana bahonari ek asigi makhada phangfam thokpa chakthung khudimak amata watana phangananaba mahaki maikaidagi honaba yaba honagani aranba tawbusing ain gi phangfam thokpa chairak pinabasu honagani haike National Health Mission gi makhada paikhatpa Rashtriya Bal Swastha Karyakram gi makhada chahi 19 faubi manungda leiba angang singda naba tongan ba leina kuntra hena lemna layang bagi khudung chaba piri haina mission gi director su oiba Health Services Manipur gi director o ibom chana phongdokre karyakram asigi makhada Sky Hospital da lemna open heart surgery tawduna angang ahum mai pakna operation loiduna check up tawba lakpada harauba phongdopagi thorom amada mahana wafam asi phongdokibani Tharamadu Sky Hospital ki Managing Director Dr. L. Shyam Kishore Amadi Health Services ki Deputy Director N. Samjai Susarya ki Dr. Ibum Chana Makhatana Scheme Asigi Makhada Sky Hospital da angang tara humdoi heart ki hoba men kre angang chama ga yang nipan lom jingnaningai oiba case the lady atopa leina singisu tongan ba hospital singa kusam naduna layengani khudong chaba lawning ba singna anganwadi asa amadi school na jingbagi khutangda health department ta Harakpa Yagani Hari Heart Nate Pugi Kom the club put Levagumba Yanglen Saruda, Pugi Spina by Pirana Leva Dumba, Duga Simban Kairo, Kanao Kaiba, any kind of Mama Pungi Swarapa, Aruga, Punamba Haiba Pugi, Kanosinski Pugi, Lena Putam Pilisli, Madubi Liswako, Singabi Gani, Maduna Navang, Prida Missina, Lying vehicle subject Pizeri. Mayam no masigi kurung sabasi fully level. Pojan Tawad dan Manipuri ani kese gi mihul sina faru bagi damak association asigi general secretary yauna miyoi manga police na fazin kibabu condition amata yaudana athuba matamda thadau haina all Manipur JB association na phongdorali amaronda assembly na pass tawkiba bill ahom ekta ontho haina miyam na changsilapa khongjangda security personnel singna yengnabada chatkadabali chat sajat mahiri singda chathaba asi pende hari Major Kulget Mayataleba Jit Mal Jen gi Machanupa Joy Singa Jen gi Yumda helper Oinaba Haukiba Megi Tang Kuntramatoida Asamdagi Budharas Darji Chahi Taragataret Apopa Indra Darji Mafum Khandana Mankre Hari Mahana Thokiba Matamda Higo Machugi Jin Khongrau Set Ke Chek Chatpa Furit Litke Kuchu Mui Mamai Koidanai Fit Manga Inchi Manga Wangi Masapai Kanagumba na Mahaputheng na Birabadi Manak Napa Police Station na Tragana telephone number 9485214396 da pau PBU Haidi Hauzik Sanabagi Pau Masigi Sanabagi Pau da All India Football Federation asinduna Bharata Football Masana Chakwat Hananabagi Panamda Pangthokiba Second Division I League ta Saru Yakiba Manipur Gate Neroka Football Club ki Sanari Singh Award Amadi Memento Piduna Ikai Kumnaba Utkre Chingwerong Dalaiba Classic Grande da Pangthokiba Thormada Hangang Kendra gi N Biren Neroka Football Club ki President Dr. Tes Dhavali MLA RK Imosu Saru Yaki Pangthokiba League aduda Neroka Football Club na ahum super position takibani
Sanaroising amadi official sing Neroka Football Club ki maikadagi achamba khudol amadi memento piduna ikai kumnaba utki League asida saru yakiba Neroka Football Club ki Sanaroi Imran Khan na Player of the Season Moirangthem Asokna Best Defender of the Season Ngangom Ronalna Best Striker W Tomana Best Midfielder L Asokna Best Goalkeeper T.S. Johnson na Best Promising Player of the Year amadi C.S. Kishan na Best Disciplined Player of the Year gimana piduna certificate amadi memento piduna puning thawatke Youth Development Center Club Kairau Bitrana Sinduna Maibam Lampakta Tim Tara Marina Group Maritona Kaidotuna Chathariba Hanba State Level 7A side under 45 kg Boys Football Tournament ke ngasi sanakiba Hanba match ta CSR Janam Sandrok TSC Langthaba goal mari chanaduna draw chakre anisuba match ki sanakibada LKYDA Team A Lifeum Kunona DYC Kanaropu goal nipan amada maitiba PK Royal Football Club Nagapapal na sinduna Nado Ground Achan Bigaida Tim Tara nithoina Group Marithong na kaidautuna tha asigi tang kontra dagi chathariba ani suba Royal Cup ki ngasi sanakaba match ta Kenback Thamaibanna Musa Major Khulbu goal mari sinoda maitiba PK All Manipur JB Association sinduna Kakching Multipurpose Community Hall da Kakching Mayai Lekaida mathang thagi June Tara dagi taranithoi fauba Manga Super State Level Cadet JB Invitation Tournament Pangtolagani Saru Yagadaba Singna Association ki office tagi form lauraga Jun Manga Fawi Mamangda Pisilakna ba khangalali All Manipur Football Association ki chaliba chahi iniseni taret fawgi inter district transfer gi ngasi ahobo numita sanaroi mari apply tawrakre Manipur Adventure and Allied Sports Institute Masina Sinduna Jun Taradagi Taramari Fawba Juko Expedition Pangtogadari Saruk Yaningba Singna Institute gi Akupamarol Kangbayagani Haidi Nasal Trophy gi Sanakiba Aroiba match ta Hui Cup Football Club na Nongpok Sikmai Football Club po penalty da goal taret tarukta maitiba piduna champion oikre Hauzik ngasi nongmagi oiba ingasagi pau pizari ICAR Lampel Patagi Pangba Pauda Nasigi Kwaidiki Sakiba degree Celsius Kunchani Toy Dasmik Mari Kwaidiki Imba degree Celsius Kulumdoi Dasmik Swino Nungshita Yauba Ising Manilgisang Ayukta Sada Manutaret Nungtilda Sada Humapal Wiki Nasigi Nong Sukide Maruiba pa mukahana Imphal Municipal Corporation ki mikhal gi damak polling personnel sing magi polling station da thungnakre Mikhala sida punna councilor mirep marifu taruk amadi member mirep chamagunipa na lamba taunari amadi ILPS ki khongjanga bari lenena mafam kyada biamna wakan mifam lambi thingba amadi human chain semduna khongjang sangsingkre ISTV ne pizza pau matasi sinjari mieng tabiri bisbo mukana rumjari